Kuki khulai pai besingna kablak pa bom ma imung ta sinduna pokhai bada pikliba angang ani lai khidre apok pina sok lai thaudo ka se ngarang nongyai matung pung ama khar helak matamda Bishnupur district ki Moirang police station konba Tronglaobi awang lekai de thoki banai bom pokhai bagi thaudo ka du lai khidraba machel manau ani adu sahi manga suraba oinam tomthin amadi tha ahum da ngai ribi ma ki machal nupi oinam bembem nei loinana soklabi apokpi aduna chai kuntaret surabi oinam ongbi binata ne laikhidrab tomthin gi ye thangba koki nakalla bom machena pan bane machal nupi adusu subada bom machet kumbana pan bane hari soklaba mama masa ahumak khudakta Bishnupur district hospital Bishnupur da pukatuna layengki adubo angang animak laikan nabak ngamdana mafam adumakta laikhide angang ani adugi apokpi aduna hauji raj medicity da treatment sathari thaudoka siga mari lena Tronglaobi da miam amade security marakta sauna mukna bathokre lambi da miam thoraktuna lambi thingkre